Science and Religion Manipur channel na asisu engbiba khudingmakpu hanana krumjari ngasi aikoi studio sida lining na songi mamda naina ba ni haidana Miss Lasam Saroja Devi, Master in History and Social Worker aduga NGO amda hauji thawakana pu yawbi ba mak asi lingsin na aikoi studio da lebire maya pada pu aikoi ne changal khumjari Saroja da thamjage kai matang da kai hangningba nainingba aido amtang pukhatpiak na ba nijari ahan boina ayakna hangjadingi sina malem pitribi asida kana na kari dharma satnari bage abisiki maramda okay dharma si masing atugi matu yamna legre lisingi mathakta le haina lawbi hai kunna magi lekai amagi lainga sonsi tongan pham khudingi leibisi khoi thingnajai adubu pulapna nainaga khoina maroiba prithibi se satnariba miyam ayamana khwaidigi yamna satnaribadi Jesu Christ sandok piramba Christian dharma sina prithibi da mising yamna khwaidigi yamna mising satnari makhata bada Islam dharma Muhammad Prophet na sandok pa hubiramba Islam dharma sina ni subada leibiri aduga Hindu dharma akoi India da satnariba Hindu dharma sina ahum suba position da lei aduga mari subda Buddha dharma aduga manga subda Judaism sumaina dharma singa silei aduna dharma manga sina khwaidigi maru oiba singni na khanjare aduga atoba dharma singsu habadi Japan dana amma Shintoism kawi aduga China dana tongan ba makhal ani ahum lei Buddhism su chanai aduga atoba Taoism Confucianism na chingba chanai China da aduga Buddhism hai dharma si India da ho agasu India gi wangmada Thailand da akhoi Burma da aduga Bhutan da aduga Bangkok asom da Cambodia rom da am kana chanai Japan da su chanai China da su chanai Sumaina prithibi gi mafam tongan ba da chanai aduga Christian sina western country singda America sida England da France German da sumba pham sin chanai aduga Islam dharma sina khoi Muslim na namna taba mafam sing khudam oina haibada Arab country sing aduga African country sing asida ayam chanai aduga Asia rom da East Asia da haigana Indonesia aduga Bangladesh Pakistan sing sisu chanari adu Hindu dharma sidi India da maru ina chanai ar makhata da khoi Nepal da chanai adu atai dai choina khaga dum lei ani subada aina hangjaningi singna dharma sing asigi pandamna kari ohenbage dharma sing asigi sum khanraga naina jabada ayamana loina ai khoigi Christian gisu Bible si pajare Buddhism gisu khara pajare aduga Islam gisu Quran singba khara yingjare naina jare Hindu dharma gisu naina jare adu mayam sidagi aina phangjara ko wafam khara thamjage ayam dharma sing asi di pandam si manarap le maramdi humanity gi welfare gi damakta chanabi si hawdokpo oibirame khudam oina haibada Jesu Christ na Christianity sandokpe mi si miyobe samaj asida santi laidaba miyobe samaj si chawkhanaba amaga amu khanadanaba aduga same way khoi Muhammad Prophet na su sigi idea da samaj ama leiragadi mi leigani haibe mi sing adu ingna chingna santi da leiba yananaba amaga amu khana chainaba nungsinadaba leitanaba sandokpa si oirame aduga amu Hindu dharma da su Buddhism da su Taoism da su aduga amu Shintoism khangde Judaism khangde haiba AMC humanity gi damakta human being singsi chawkhanna phagannaba santi da mayam si mot manana leinaba gi maram ngakta ayamba oibirame aduga dharma sing asigi tongan na satnari ba asina kari gino prithibi ji pak chawkre aduga mi si makhan yamkre adu mai jaga da leiba khoigi maruiba super genius kumba miyoiba khara popirame haibe miyoiba sing asina akhoigi makhoigi wakhal sida gyan gi mangan loksing gi mangan si amna leiba anu makhoi sing asina miyoiba samaj si phagannaba damta niyom khara semaga aro
ꯃꯈꯣꯏꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯕ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯃꯈꯣꯏꯗ ꯍꯪꯉꯨꯕꯗ ꯍꯦꯛꯇ ꯀꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕ ꯉꯝꯕ ꯁꯨꯄꯔ ꯖꯤꯅꯤꯌꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯈꯔ ꯄꯣꯛꯄꯤꯔꯝꯃꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯃ ꯑꯣꯏꯅ ꯕꯦꯊꯦꯂꯦꯍꯦꯝꯗ ꯄꯣꯛꯄꯤꯔꯝꯃꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯁꯨ ꯃꯀꯥ ꯃꯗꯤꯅꯥ ꯁ꯭ꯋꯥꯏꯗ ꯄꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤꯗꯤ ꯀꯂꯦꯛꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯧꯅ ꯁꯨꯝ ꯂꯩꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯣꯗꯤꯐꯥꯏꯠ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯂꯥꯏ ꯑꯃ ꯄꯣꯛꯑꯝꯃꯦꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯗꯣ ꯇꯁꯦꯡꯅ ꯃꯥ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯗ꯭ꯋꯥꯔꯤꯀꯥꯁꯤ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯝꯃꯤꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯃꯥꯟ ꯇꯧꯔꯦ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯤꯌꯣꯝ ꯁꯦꯝꯕꯤꯔꯝꯃꯤ ꯐꯒꯠꯅꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯁꯦꯝꯕꯤꯔꯝꯕ ꯑꯁꯤꯗ ꯅꯠꯇꯅ ꯒꯧꯇꯝ ꯕꯨꯙ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯏꯁꯇꯔꯟ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯍꯥꯏꯗꯤ ꯖꯄꯥꯟꯒꯨꯝꯕ ꯑꯗꯨꯒ ꯀꯣꯔꯤꯌꯥꯒꯨꯝꯕ ꯆꯤꯅꯥꯒꯨꯝꯕꯗ ꯆꯠꯆꯔꯒꯁꯨ ꯃꯥꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯝꯕ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯃꯥꯒꯤ ꯖꯒꯥ ꯖꯒꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯥꯡꯁꯦ ꯍꯧꯗꯣꯛꯄꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯅꯗꯨꯅ ꯂꯩꯕꯤꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯖꯒꯥꯗ ꯄꯣꯛꯄꯤꯔꯝꯕ ꯁꯨꯄꯔ ꯖꯦꯅꯤꯌꯁ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯄꯤꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯃꯤꯅꯨꯡꯁꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯟꯗꯣꯛꯄꯤꯔꯝꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯙꯔꯃꯁꯤꯡ ꯑꯁꯤꯒꯤ ꯃꯥꯟꯅꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯆꯠꯅꯕꯤ ꯂꯩꯕ꯭ꯔꯥ? ꯌꯥꯝ ꯆꯨꯝꯕ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯋꯥꯍꯪꯅꯤ ꯙꯔꯃꯁꯤꯡꯁꯤ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯌꯥꯝꯕ ꯑꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂꯅ ꯐꯅꯔꯕ ꯑꯩꯈꯣꯏ ꯁꯥꯟꯇꯤꯗ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯡꯒꯤ ꯆꯠꯅꯕꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯍꯥꯏ ꯃꯤꯅꯨꯡꯁꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯠꯊꯣꯛꯄꯁꯨ ꯍꯩꯒꯗꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯂꯣꯏꯅꯅ ꯇꯣꯂꯞ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯁꯤꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯩꯒꯦꯗ ꯑꯩꯈꯣꯏ ꯙꯔꯃꯁꯤ ꯆꯠꯂꯒꯗꯤ ꯃꯥꯒꯤ ꯒꯨꯔꯨ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯙꯔꯃ ꯁꯟꯗꯣꯛꯄꯤꯔꯝꯕ ꯃꯍꯥꯄꯨꯔꯨꯁ ꯑꯗꯨꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯅꯤꯡꯅꯩꯌꯦꯕ ꯅꯤꯡꯉꯤꯕ ꯃꯍꯥꯄꯨꯔꯨꯁ ꯑꯗꯨ ꯅꯤꯡꯅꯔꯒ ꯀꯔꯤꯒꯤ ꯅꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯈꯔ ꯂꯩ ꯏꯁꯣꯔꯕꯨ ꯐꯪꯒꯦ ꯍꯥꯏꯅ ꯅꯤꯡꯉꯁꯨ ꯑꯜꯂꯥꯕꯨ ꯐꯪꯒꯦ ꯍꯥꯏꯅꯕꯨ ꯅꯤꯡꯉꯁꯨ ꯑꯣꯜꯃꯥꯏꯇꯤ ꯒꯣꯗ ꯐꯪꯒꯦ ꯍꯥꯏꯅꯕꯨ ꯅꯤꯡꯉꯁꯨ ꯅꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯤꯡꯕꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯍꯥꯏꯗꯤ ꯒꯧꯇꯝ ꯕꯨꯙꯒꯤꯗ ꯍꯥꯏꯔꯒꯅ ꯏꯟꯂꯥꯏꯇꯟꯃꯦꯟ ꯑꯩꯈꯣꯏ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯐꯪꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯒꯅ ꯑꯅꯥ ꯑꯌꯦꯛꯇꯨ ꯀꯣꯛꯅꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯆꯥ ꯃꯁꯨ ꯐꯪꯖꯗꯕꯗꯨ ꯃꯆꯥ ꯃꯁꯨ ꯐꯪꯖꯅꯕ ꯑꯁꯨꯃꯥꯏꯅ ꯅꯤꯡꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯁꯨ ꯃꯨꯁꯂꯤꯝꯒꯤꯁꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤꯁꯨ ꯕꯨꯙꯤꯖꯝꯒꯤꯁꯨ ꯂꯣꯏꯅꯃꯛ ꯆꯠꯅꯕ ꯇꯧꯅꯕ ꯊꯕꯛꯅꯤ ꯃꯁꯤꯃ ꯃꯥꯟꯅꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯩꯅꯔꯤꯕ ꯆꯠꯅꯕꯤ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯤꯟꯗꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯈꯨꯠ ꯂꯣꯟꯅꯔꯒ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤꯁꯤꯡꯅ ꯑꯃꯨꯛ ꯍꯦꯟꯁꯦꯛ ꯇꯧꯕ ꯑꯗꯨꯒ ꯃꯨꯁꯂꯤꯝꯁꯤꯡꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯅꯃꯥꯖ ꯇꯧꯕꯅꯆꯤꯡꯕ ꯀꯣꯛ ꯅꯣꯟꯕꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯕꯨꯙꯤꯖꯝꯒꯤꯅ ꯑꯃꯨꯛ ꯈꯨꯠꯁꯤ ꯊꯕꯥꯛꯇ ꯊꯝꯃꯒ ꯀꯣꯛ ꯅꯣꯟꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯠꯅꯕꯤꯁꯤꯗꯤ ꯑꯗꯨꯝ ꯇꯧꯏ ꯃꯁꯤ ꯃꯥꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯆꯠꯅꯕꯤꯁꯤꯒꯤ ꯑꯥꯔꯊꯗꯤ ꯕꯦꯚꯥꯔꯅꯤ ꯃꯤꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯄꯅꯤ ꯃꯁꯤ ꯑꯌꯥꯝꯕ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯤꯟꯗꯨꯁꯤꯡꯅ ꯇꯨꯝꯕ ꯀꯥꯟꯗ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯇꯨꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯊꯣꯛꯄ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯄꯤꯕ ꯁꯛꯇꯤ ꯄꯤꯕꯒꯤ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯇꯨꯝꯃꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯤꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯅ ꯑꯋꯥꯡ ꯑꯣꯜꯂꯀꯥꯟꯗ ꯑꯁꯤ ꯃꯤꯁꯤ ꯍꯤꯞꯍꯟꯕ ꯑꯗꯩ ꯑꯃꯨꯛ ꯃꯨꯁꯂꯤꯝꯁꯤꯡꯒꯤꯅ ꯑꯃꯨꯛ ꯇꯨꯝꯕꯁꯤ ꯃꯀꯥ ꯃꯗꯤꯅꯥ ꯑꯁꯣꯝꯗ ꯑꯣꯟꯕ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯃꯀꯥ ꯃꯗꯤꯅꯥꯔꯣꯝꯗ ꯑꯣꯟꯕ
for example အခုအိန္ဒိယတဲ့လေပဲမနီပူတဲ့လေပဲမိစင်နာမွတ်စလင်စင်နာမကာစီ western side တဲ့လေပဲ west from the on ပါအဲ့တော့အခုကြီး American တဲ့လေပဲ America တဲ့လေပဲဒီအတော့ပါအခုကြီး Africa တဲ့လေပဲမိစင်နာဘူးမကာရော on ဘတာကဒီအခုကြီးကိုကစီ eastern side လုံးတဲ့နော် north side လုံးတဲ့ on ပဲဖြစ်တယ်လေမရှိမှမိုက်မရှိစက်နေပြီအဲ့တော့ခရစ်ယာန်ချင်းကြီးမရှိအတော့လုံးကတည်းကနေအတော့လုံးလိုက်တယ်ဟဲ့ပဲတွေ့တော့နေလေကျအဲ့ဟိန္ဒူချင်းကြီးအမှုကိုရှေးဘမတုံတော့မိထားပါဟဲ့ပဲမစုလေအဲ့တော့မိထားပါစီကိုချအောင်ဟောလကထမကထားနေစမိုင်းတော့လေအဲ့တော့မခတာဘဒအဲ့လုံးထမ်းစင်းပဲစီလိုက်နင်းမိုက်ဆွန်ဟောက်တော့ပြင်မှာမာပူစင်ကတူတော့ညမခုရင်မက်ဆေဟဲ့မကြီးမာပူစင်ကတူကဲခုနဘဥနေကိုတော့မိုင်းဟာဘဒခိစန်ချက်ပမီစင်နာဘဘူဂျီဆူဒါKomjai, Kong Nonjai, Mangonda Haijai, Nonjai, Aduga, Magi Aning Bapa Pongdoksai, Aduga Mumakata Bada, Islam Sing Sumo, Prophet Muhammad, Ikai Kumnavuli, Prophet Muhammad Habi, the Mataki, the Tagadabani, Habi Sindu, Hang and Sally, Koi Buddhism is so, Akoi Gidi, Lai Ni Haina, Mahamasama, Buddha Masamak, Kanjaraga, Buddha de Ebeda, Sanjay, Aduga Hindu Singi in the D, Akoi Gita the labor wahishi Taba, Papa, Natagana being on the Tan of Sandopa, I will be the Sasi new Dungang Sepesina, because the Hindu the Magis and the view in lay. I will Maka Tava in the time sitting body. Punamaki Sanjapam, Habitare, Lying Nation Tori, but Punamaki Sanjapam, Mamma, the Lloyd the lay, Putamo in a Habita, Kogi Musamman Singna, Islam Sepesina, Sangsapunavasi, Allah, Bang Simbani. Isor habisi ala manatna topi isor malaike anu alagi mafum de sangje gadabani haidna matapuna uda alagi mafum de sangje dana lei aduga Christian chapesing namu almighty god de sangje gadabani angna sangsapuna wasi singgibani haidna lei aduga mu Hindu dharma gi namu paramatma parameswar haiba parabrahman naju da sangje sumaina lei masini manaba lichat haiba bu laing lai songi matang da ina thamjarabada ngasi matang asida matik simtang mayam ifam da samjaraga science ni lijamani pugi sinena ya puna po amka na komjari jai